ngasi gidi akoina press conference tawkhibum tungdigi akoi gi dimana chidi tawba suya yaroi haibni amna kurigumba moina survey changba or district national digi khangde law and order digi khangde any force digi khangde fencing gi maramda lakba fencing tawgani haina lakba mioi kudimakto akoi gi geknabni akoi yaba sunga ngamoi karigumba akoina haibuda thausa bidbida tawthoka namphu sapuda tawrodi akoi shu adu chak chaba akoi shu stand tawga akoi face tawgani haibse media gi chuda bijari adu karigumba government na soft tawbida bida ashigumba se tawthoga karigumba laibak thiba khudong thiba thodi state government amachung central government na risk pugadabani akoi gi press conference ase akoi ngasi akoina puthoi ba statement ase Indo Myanmar border FMR border fencing scrap tawkiba hujik fencing tawguni haina kanna tawriba asida akoina sidi yaroi haidana 20 September 2024 da Chief Minister da MLA ke through da memorandum petition khrabani adubu kadishu thausabi de adu akoi gi demand solve tawbige akoi demand thunghange haidabida amuka date 17 October 2024 ashida border fencing sai DPR loba horo thabak horoni haidana amuka tholoi basa ta sengna akoi bu usitabani haina khol lawi aduna ngasi akoina apamadi border fencing toba haibase akoidi yaba sungam ngamoi karigi damakta no hanna congress ki matamda ashoiba kya laidana hojik phauba problem asuk chauna leringai sida amuga handaki government BJP na third term lakba asida amuga shoiki poto da amuga chongsalaga honaraga akoigi praja singbu akoigi people singbu awaba or disturb toba problem pireba se akoi ta sengna ngasi student badi anisina shoya yabang amloi akoina dum khan khalo kabo valley habse manipur gi khunni manipur gi lamne haina hoje haina ribani adubu fencing tawuni haina haibase akoi kona muga regret lakani kona regret lak tabu shuruk budi hojik fencing se tawdobida thingjan khibasina khoida chumani haibase akoi south tangko student union romdagi akoi phondok chari ngasigi de akoina press conference tawkhibum tungdigi akoi gi dimana chidi tawba suya yaroi haibni aduna kurigumba moina survey changba or district national digi khangde law and order rom digi khangde any force digi khangde fencing gi maramda lakba fencing tawgani haina lakba mioi kudimakto akoi gi yeknabni akoi yaba sunga ngamoi karigumba akoina haibuda thausa bidbida tawthoka namphu sapuda tawrodi akoi shu adu chak chaba akoi shu stand tawruga akoi face tawgani haibse media ge chuda bijari adu karigumba government na soft tawbida bida ashigumba se tawthoga karigumba da laibak thiba khudong thiba thodi state government amachung central government na risk pugadabani adu shi yengo nahan gi 17 October 2024 da tholok cherol adu da yawbse chasat kamjong haine chasat kamjong district haina kadai da librane December 2016 da thokiba 7 district ration adu da kamjong district haina thokibni ne adu shida moina chasat kamjong district haina tholoi bisdi central government na state government na amuga lairiba akoi adu da committee singbu lan amuga honingai chinbibra haibudo akoi question tawni aduna akoi yabang amoi